Sininausingbu Purantawa Metena Taram Noksari. Sumday Nashi, a koi shol rom da Toiba Koigi issuing a Sigi Matang the Susinausinko. Basi Mapal Leibak Kari Mari Lainagi Haibana Singbado. India say Nasikari Umbalan Sona Haibaya Dragadi. Western Leibak Sing the Atopo option number Tirakanem. Sega Sinana, Palamba Wapamadu Asumba or Kadori. Loina Haidora Lagadra. Haibadagi West Leibak Singna. Paisha Tadaraga Bangladesh de Iran. Tolaga. Mabu Tantokribra Haiba Wahangama. Lagli Chinrosh. Madam di Karigino Haibada Bangladesh de Iran as a Tolopamatam Sida. Asia the Lady India the Lady Atopa News CNN Media Singshna Yorutringaida. West Leibaki Media Kayama Hana Yorutuna Lake. Masisu Wahang Signaninga Emanem. Masida Mapal Leibaki. Khut se sauna yaura I haibase nongma nongmagi mayek senga I maramdi karigino haibde Mizoram gi minister na USA da selaga ngangluba wahi amasung America gi preacher Daniel Stephen Cornina kuki laloba singda lani khulai drone sing pibagi videos footage kayama social media de isinirok sing thadora idana asina takpudi mapaleba ki khut sauna yauri haibane Christian gi oiba Adumba Leiba ama Shemningi Haibase Mayek Sheng Takli Magi Atopa video amada Isininoxing Maitese Yekna Bani Haina Pal Isininoxing na video du Pambiraga di Linga du ay Purantawa Maite Facebook page da share to Sirake Hanagi Madugi video footage du Isininoxing na Hanasudum Yang Birambayare Karigino Makoina Pamli Base Wang Han bada Indo-Pacific region da China gi sakti hengalakpa ase makhoi pamdi maram di karigino have the China haidi balaiba ase America haidi balaiba asidagi paisa paiba hengalakadori balaiba ne bisinok aduna makhoi dagi kanamta na hiram khudimakta helan ba haibido makhoi na pamdi malem se makhoi na ngamlaga palaga thamba adune ba makhoi na pamli base makhoi gi mathakta kanamta kabirakta makhoi gi makhada loina layu asine Christian Goy Balaba Semning Bagi Wakalon Karino Hybrid Isininoxing. Leiba Amada Sangsapam Fange Haidagadi Kungunta Gay Haidagadi Lining Hana Santo Haibo Wapam Malay. Maruena Masi Masagi Horopam Lining Lasho Leiba Community. Apply to Budi Wagane Isininoxing. Masagi Horopam Kaukraba, a quick Ipai pushing do Kumaina Karamba Cancer the Lerami, Kari Lining Salami Haiba Dumba Kaukraba Masagi Cancer Identity Mangraba. Community sing the West Leibaki, Masigi Wakalon ase apply to Bayam the lie. British sing the Tormidunico Sininoxing, Wari Haibabu. 17th century Matam da so Gunena, Sasan Tauring Ada Japan, the Christian missionary Amasung follower Kayama Masing Kang than Sininoxing Sang Nabonaki, Kayama Masing Kang than Hatki Sininox. Madam di Makoigi, Masagi lining cancer leje, Aduna Mapalebaki, Khut Senglak pa Haibase. Kang Kong Sai Nabagi Masak Amani Haibase, Ngalingay Digi Makoi Kanki. Madam di Karigino Haib the Mapalebaki Kusangla Gadi, Japanese Singi Marakta Suisinoxing Nuxina, the Hengalakani Haibase, Makoina Ngalingay Digi Kangi Haibanida. Malemgi Trade and Commerce Business Ki Ayambase, Kadai the Putopusan Taugi have the sea route Anna Ayambata Wisinoxing. Indian Ocean Pauga, Asia, Europe, Africa, America, Lalon Itiki, Zahaskayama, Masing Kangdan no Madasali. Masida Sainagi Yori. Sainagi Zahasing as Indian Ocean Pauraga, Beo Bengon, da Taraglaga, Menmargi Yangun Amasung, Kayup Yu, Sinoroxing Pab, the Maming Shikitang, Kuloidiko, Ay Adubu, Mepta, Ay Hapsan Zarumge. Asidagi Amuk Mandaleda, Asidagi Muis Ruili, Menmarga Sainaga Tangnaba, Zagadiko Sinoroxing. Madudagi South Saina, the Leiba City. Kunming da Yorkadabane. Masibu CMEC Haibidi, China Myanmar Economic Corridor, Ben and Road Initiative Haidaga Kangne Sinrosh. Masina Sainagi Zahasing, Strait of Malacca, Haibidi Singapore Rom the Pauruga, Satpa Ado, Tesan Hangadori. Aduna Myanmar the Irang Toklaba, Myanmar Tugairaba, Christian Gi Quigi Lamama, Semlaba, Adu Ergadi Sainagi project Asisu Mai Paglore Mutkrani Sinrosh. America gi military base ama thamlak lagani maduna India Myanmar Bangladesh Pacific region gi mafam singda West Leibak ki sakti hengalak lagani West Leibak na tawningba tawrokpada thingba wagani sinroksing aduna
isininaw singay na su masi miyeng sana akoy yeng batam si isinrawsing Northeastern India da mineral resource kaya ama phangli masida coal petroleum limestone natural gas ko iron ore uranium atai kaya ama yaugri isinrawsing palli basdi khar khaktani masida Bangladesh Myanmar Northeast India dagi Christian lam ama sema makhoi gi military base thamjan ba haibase ekoi somda phangliba natural resourcing asida su khudong thingai ama uhel makhoina mining tawgani kanaga pullaga makhoige yanabala lawlob amasung community group sing aduga punmineraga adu tawba yanabade banga sagi Christian gi leibak ama semnaba honara ibase karigino haibada ekhoina hanba khungun chage mari phange hairagadi lining da hana apply to hairish West Leibak kari lining na ayamba satli haiba ekhoina khange makhoigi lining satpado somda masing yamla agadi makhoigi khongthabam makhoiga thabak tawminanaba adumado masing yamba hengalaneba adu eragadi makhoida opportunity kaya ama phange dani sinrosi ngasai mining tawminadori se sinrosi khoi apik pa some percent khara amadi ngasai kari haigani somda makhoiga thabak tawminadori basing aduda piramaganda ayamba sarukti makhoina pugidoini aduga mining se natural resource somda leiro mining se loigragadi somda leiriba miyoi singse makhoi kawgrane ba sinrosi maramdi karigino haibda West Leibak ayambana natural resource se makhoida phangdi sinrosi makhoina paisa paikiba makhoi history se akhoi chorakpa ma yengmina singalingai gi history da makhoi se karino haibda purup amaga yengthina ba hatokna ba sudokna ba se makhoida ngalingai digi masisa tharaga lae ba Europe ki Leibak singda angam ba munna ba asigi matungda isiniraw sing Asia gi lam saruk kaya ama Africa gi lam saruk kaya ama South America gi lam saruk kaya ama dagi natural resourcing ase makhoi huralaga puki bi isiniraw sing maduna maram oirga makhoi se sakhut palaiba ma dubaina oiba ngam khibani haibani da masagi huralakpa sing aduna hojik makhoina sauna paisa tali basi langi khulai yon ba asina khwaidigi sawbo option ni isiniraw sing ko aduga Europe ki Leibak singda kugi tourist khara adum koiba adum langnari ko isin rawsing hojikti atopa se option se makhoi se irei leiteba hojiki matam asina maram oiraga hojik se Europe ki economy da su isin rawsing sai theng se adum phange aduna mamangai dagi makhoi gi hainabi ida luda tongda yaukhraba ado amuk repeat torpagi wanida atopa mong mataw amada masida Christian gi lamama semba West Leibak ki military base thamjilakpa ase tungde isiniraksing India Bangladesh ki su yamna khudong thiningai oidoini masina India Bangladesh ki rajniti da su khut thingjan bada hena araiba ama soidana oilakani aduna masi khangna Leibak sing asina thabak tawbatai aduna tragadi tungde India su Bangladesh su isiniraksing masen tarakpa su tambangamde isiniraksing na comment section da panbirak parasya gi lanmi Myanmar da Thazalakani Haibase ekoi munna study tawmina gisi maramdi karigino haibda Russia hojik lan kanna songnari ba Leibak okay Leibak chawi technology lingi adubo military gi masingda yenglagadi akoi gi masing ase adugi mati wale masing wat paduna bu North Korea gi lan mi sing makhoi gi maikei dagi lan songna ba isin rawsing yaholibani Syria da makhoi gi military base leiramba adu lokthokri ba se karigino haibda Syria da sauna lan songna ragadi Russia na nakal amada lan songnari basa asida awabu oirakadaba aduna lan ani se maru kanana hena oirake haibda Ukraine ga Russia ga songnari ba lan asina hena Russia da di maru oirakpa isini rawsi asina maram oiraga Syria thadokpa se tarakpane aduna Russia gi lan asida China direct yaudраga su manung da di mateng kaya ama tawri haibdi aikhoina loina khanglabo wafamni aduna China amasung Myanmar gi mari asi yenglaga Russia na khulai Myanmar gi akhoi military junta da mateng panglakadra haibagi asoba thajabadi lai America gi President Donald Trump na NATO gi mateng pangloi haiduna panduna laki haibai khoina khangle ado mana President pham pairakpa asini akhoi ngaiminari basiko mayamna ngairi base madugi matung inna yengminasi Russia gi lan loisan khibra akhoi somda hengalakadra karamba awon balak pa yai haibadu masi January February 2025 tagi di isiniraksing tang taba amadi soidana lagani hengalakpa bu oirasu handarakpa bu oirasu ko aduga masigi matang da su yamna study tawba ama mathau tari madu noma amuk nainaminasi Donald Trump na China gi posai USA da yon bada tax loba hengalakadawri asina China da su solakani
asina maram oiraga India ga China ga mari phalauraga di China da amang ba ubase phangba hanthagani sinirose aduna India China border issue ase wari sanaraga loisillaba amana amada thajaba thamba hengalakлагadi India China mari phagalakani adu oiragadi West Leibak na somda tawningba tawriba ase Indo Pacific region da sakti paisannaba honaragliba ase ngamloi wagani bisinirose mamangdagi makhoi tawduna la ibse kari maramgino haibde India China yanadaba ani sigi sininausing chance lorpani aduna ne mamangda panjakibe India China lan sonau haiba yadragadi atopo option ama soidana yenglakani hairisi India China lingjen manana lemin akibada Asia da santi lakani West Leibak na tawningba tawribase tawba sungam ngamlo India gi National Security Advisor Ajit Doben gi handak China khongchat adusu yamna positive oiba response phangi border issue amasung bilateral ties gi wari sanaba satpani masigi matangda separate video ama oina semsi India China mari faringe West ki Khut aikoi somda sangba wagani India China mari phatri makai lila sanaba laire sinrausi India su thugai belaire China su thugai belaire ko asi harga puran thaba maitena kaina na baya thangni jari kanglepa imana yai phare yai famidarsi